ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯛꯄꯥꯜ ꯅꯨꯡꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯩꯔꯝꯕꯅ ꯑꯔꯣꯏꯕ ꯃꯁꯨ ꯂꯥꯛꯂꯤ ꯉꯁꯤꯗꯤ꯫ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯝꯄꯥꯂꯤꯀꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯃꯐꯝꯗ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯨ ꯃꯆꯤ ꯇꯨꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯏꯅ ꯀꯣꯝ ꯁꯥꯗꯨꯅ ꯇꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯆꯤꯡꯕ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯈꯩ ꯇꯥꯔꯝꯃꯤ꯫ ꯃꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯝꯕꯥꯂꯤꯀꯥꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯏꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯦꯛꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯖꯔꯤꯕ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗꯨ ꯁꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯇꯥꯔꯤꯕ ꯏ ꯃꯔꯤꯛ ꯃꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯏꯁꯤꯡ ꯑꯗꯨ ꯆꯕꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯇꯁꯦꯡꯅ ꯌꯦꯡꯍꯩꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯣꯜꯂꯤꯛ ꯂꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯜ ꯂꯪꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯈꯟꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯝꯕꯥꯂꯤꯀꯥꯕꯨ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯂꯝꯗ꯭ꯔꯤ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒꯤ ꯏꯍꯨꯜ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯨ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯠꯂꯣꯏ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯍꯨ ꯑꯅꯤꯗꯨꯒꯤ ꯁꯔꯗꯥꯔ ꯀꯔꯃꯒꯤ ꯅꯨꯃꯤꯠꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯔꯗꯥꯔ ꯀꯔꯃ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯝꯕꯥꯂꯤꯀꯥꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯤꯑꯣꯏ ꯃꯔꯤꯃꯛ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯗꯅ ꯍꯪꯉꯨꯒꯗꯕ? ꯑꯗꯨꯅ ꯍꯪꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯁꯤꯕꯇꯅ ꯃꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯝꯕꯥꯂꯤꯀꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯤꯃꯥꯟꯅꯗꯤ ꯈꯟꯗꯨꯅ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥ ꯂꯩꯕ ꯎꯗꯦ꯫ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯑꯝꯕꯥꯂꯤꯀꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯝꯕꯥꯂꯤꯀꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯝꯕꯥꯂꯤꯀꯥꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯈꯥꯗ ꯁꯠ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯃꯤꯒꯤ ꯁꯔꯨꯡ ꯄꯣꯔꯥꯡ ꯃꯥꯟꯕ ꯄꯣꯠꯂꯝ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯀꯣꯏꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯆꯦꯟꯊꯣꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯝꯕꯥꯂꯤꯀꯥꯒꯤ ꯀꯥꯗ ꯁꯔꯨ ꯄꯣꯂꯥꯡ ꯂꯩꯍꯧꯏ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯇꯥꯛꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯁꯔꯗꯥꯔ ꯀꯔꯃ ꯑꯁꯤ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯑꯝꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯝꯕꯥꯂꯤꯀꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯤ ꯅꯣꯡꯃꯇꯁꯨ ꯆꯪꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄ ꯊꯥ 2-3 ꯁꯨꯔꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯝꯕꯥꯂꯤꯀꯥꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯁꯣꯔ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯥꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯒ ꯂꯣꯏꯅꯅ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯑꯝꯃꯤ꯫ ꯑꯗꯣꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ
ꯃꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯃꯉꯣꯟꯗ ꯊꯅꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯣꯏꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤꯅ ꯀꯔꯝꯅ ꯊꯣꯛꯂꯨꯒꯅꯤ? ꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯉꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯕꯅ ꯃꯈꯣꯏꯅ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯇꯪ ꯈꯟꯕ ꯍꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯀꯗꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯊꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯦꯟꯊꯣꯛꯄ ꯂꯩꯍꯧꯗꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥꯅ ꯐꯥꯔꯒ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯆꯥꯒꯤ ꯅꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯇꯨꯅ ꯅꯌꯨꯝꯒꯨꯝꯅ ꯂꯩꯔꯤꯕ? ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯄ ꯅꯣꯏꯗꯤ ꯍꯥꯠꯀꯅꯤ, ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯑꯝꯕꯥꯂꯤꯀꯥꯅ ꯁꯥꯎꯅ ꯂꯥꯎꯔꯛꯄꯗꯣ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯛꯑꯝꯃꯤ꯫ ꯑꯝꯕꯥꯂꯤꯀꯥꯒꯤ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯗꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯂꯩꯕ ꯀꯤꯔꯗꯨꯅ ꯌꯨꯝ ꯍꯣꯡꯕꯁꯨ ꯌꯥꯎꯅꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯝꯕꯥꯂꯤꯀꯥꯒꯤ ꯌꯨꯝꯒꯤ ꯖꯒꯥ ꯐꯥꯎꯔꯒ ꯆꯠꯄ ꯃꯤ ꯐꯥꯎꯕ ꯈꯪꯗꯨꯅ ꯁꯤꯕ ꯌꯥꯎꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥꯅ ꯁꯥꯎꯗꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯊꯪ ꯈꯨꯜ ꯍꯣꯡꯂꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯂꯝ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯉꯁꯤꯁꯨ ꯏꯆꯤꯛ ꯆꯤꯛꯅ ꯃꯄꯨ ꯂꯩꯇ꯭ꯔꯕ ꯂꯝꯂꯦꯟ ꯑꯃꯒꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯝꯕꯥꯂꯤꯀꯥ ꯀꯞꯄꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯝꯕꯥꯂꯤꯀꯥꯅꯤ꯫ ꯑꯗꯨꯒ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯃꯥ ꯁꯀꯨꯟꯇꯂꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯀꯣꯟ ꯀꯣꯟꯕꯗ ꯄꯣꯛꯆꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯤꯌꯥꯅꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯄꯤꯌꯥꯒꯤ ꯃꯐꯝꯗ ꯑꯝꯕꯥꯂꯤꯀꯥ ꯃꯍꯥꯛꯁꯤ ꯄꯤꯌꯥꯒꯤ ꯃꯆꯦꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯃꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯇꯥꯔꯛꯄ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯝꯕꯥꯂꯤꯀꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯆꯥ ꯄꯣꯛꯂꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯂꯩꯇꯕꯤ ꯃꯃꯥꯗꯣ ꯑꯩꯅ ꯃꯥꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈꯤꯕ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯈꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯝꯕꯥꯂꯤꯀꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯌꯥ ꯁꯨꯠ ꯀꯞꯂꯒ ꯑꯝꯕꯥꯂꯤꯀꯥꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ, ꯏꯆꯦ꯫ ꯑꯗꯨꯕꯨ ꯑꯝꯕꯥꯂꯤꯀꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯄꯤꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯤꯌꯥꯁꯨ ꯑꯃꯨꯛꯀ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣ ꯏꯆꯦ? ꯑꯗꯣ ꯏꯆꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯔꯥꯎ ꯂꯥꯛꯑꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯊꯅꯝꯒꯅꯤ? ꯅꯅꯥꯎꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯌꯨ ꯏꯆꯦ꯫ ꯅꯅꯥꯎ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯆꯦꯅ ꯄꯤꯅꯤꯡꯕꯗꯅꯤꯗꯣ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗ ꯄꯤꯕꯤꯌꯨ꯫ ꯅꯅꯥꯎꯅ ꯍꯥꯏꯖꯕꯁꯦ ꯇꯥꯕꯤꯌꯨ ꯏꯆꯦ꯫ ꯃꯆꯥꯕꯨ ꯄꯣꯛꯂꯒ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯃꯥꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯅꯅꯥꯎꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯗꯣ ꯌꯥꯝꯅ ꯀꯞꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯄꯤꯌꯥ, ꯅꯈꯣꯏꯕꯨ ꯏꯆꯦꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯣꯏ꯫ ꯇꯧꯕꯇꯕꯨ
ꯑꯩꯒꯤ ꯂꯤꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯋꯥꯔꯤ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄ ꯀꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯁꯤ ꯑꯩꯁꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤꯅ ꯏꯆꯦꯁꯨ ꯂꯩꯔꯝꯂꯦꯗ ꯇꯤꯟꯈ꯭ꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯕꯤ ꯂꯛꯁꯃꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯑꯍꯨꯝꯂꯛ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯂꯛꯁꯃꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯖꯦꯛ ꯑꯅꯟ ꯑꯃꯗꯤ ꯄꯤꯌꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯛꯁꯃꯤ ꯄꯤꯌꯥꯗ ꯖꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯛꯁꯃꯤꯗꯤ ꯍꯧꯖꯤꯛꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯀꯤꯕꯗꯤ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯅ ꯂꯛꯁꯃꯤꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯛꯁꯃꯤ ꯅꯈꯣꯏ ꯑꯩꯕꯨ ꯀꯤꯔꯒꯅꯨꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯏꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯤ ꯑꯗꯨꯅ ꯂꯩꯔꯝꯂꯦꯗ ꯇꯤꯟꯈ꯭ꯔꯒꯦ ꯅꯈꯣꯏꯕꯨ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯝꯂꯦꯗ ꯇꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯊꯕꯝ ꯇꯔꯥꯗ ꯄꯨꯗꯨꯅ ꯄꯣꯛꯈꯤꯕꯤ ꯏꯃꯥ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯖꯅꯤꯡꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯅ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯑꯗꯨꯒ ꯅꯅꯥꯎ ꯁꯣꯏꯗꯅ ꯏꯃꯥꯕꯨ ꯎꯅꯍꯟꯒꯦ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯎꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯟꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯍꯥꯏꯗꯨꯅꯁꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯍꯪꯂꯝꯃꯤ ꯃꯈꯣꯏ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩ ꯅꯣꯡꯁꯨ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯅꯣꯡꯉꯥꯜꯂꯕꯗ ꯄꯤꯌꯥ ꯃꯃꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥ ꯅꯪꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯒꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯅꯆꯥꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯏꯃꯥ ꯁꯀꯨꯟꯇꯂꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯈꯔ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯑꯗꯨꯅ ꯇꯞꯅꯁꯨ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯅꯇꯣꯝꯇꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯀꯨꯟꯇꯂꯥ ꯎꯍꯟꯗꯅ ꯂꯦꯞꯂꯤꯕꯤ ꯑꯝꯕꯥꯂꯤꯀꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯃꯥꯕꯨ ꯇꯞꯅ ꯀꯧꯖꯔꯛꯏ ꯏꯃꯥ ꯑꯗꯨꯒ ꯄꯤꯌꯥꯗꯤ ꯃꯆꯦꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯆꯦꯗ ꯌꯦꯡꯂꯒ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯁꯠ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥ ꯇꯞꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩꯕ꯭ꯔꯥ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯁꯀꯨꯟꯇꯂꯥ ꯌꯥꯝꯅ ꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯒꯤ ꯅꯆꯦ ꯍꯥꯏꯕ ꯄꯤꯌꯥꯅ ꯏꯃꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯏꯆꯦꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯏꯃꯥ ꯁꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯣ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯟꯇꯂꯥꯁꯨ ꯃꯆꯥꯅꯨꯄꯤ ꯄꯤꯌꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯈꯔ ꯂꯤꯔꯛꯑꯝꯃꯤ ꯃꯃꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯝꯕꯥꯂꯤꯀꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯀꯨꯟꯇꯂꯥꯅ ꯊꯅꯝꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯁꯤꯔꯤ ꯍꯥꯏꯕ ꯈꯪꯗꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯝꯕꯥꯂꯤꯀꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯒꯅꯤ ꯄꯤꯌꯥ ꯃꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯗ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥꯁꯨ ꯃꯃꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁꯀꯨꯟꯇꯂꯥꯁꯨ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯃꯁꯨ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯆꯥꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯃꯃꯥ ꯑꯩꯅ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕ ꯈꯪꯂꯗꯨ ꯐꯥꯎꯕ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯆꯥ ꯑꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯑꯩꯅ ꯄꯤꯖꯈꯤꯗꯕꯅꯤ ꯄꯤꯖꯈꯤꯕꯒꯤ ꯃꯍꯨꯠꯇ ꯊꯤꯅ ꯆꯩꯕꯤꯈꯤꯕꯅꯤ ꯏꯃꯨꯡꯒꯤ ꯂꯩꯇꯕꯒꯤ ꯚꯥꯔ ꯃꯌꯥꯝꯁꯦ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ
ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯈꯤꯗ꯭ꯔꯅꯦ ꯏꯃꯥꯒꯤ ꯄꯤꯌꯥ ꯅꯆꯦꯗꯣ ꯄꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯌꯥꯎꯗꯅ ꯄꯣꯛꯂꯛꯈꯤꯕꯅꯦ ꯏꯃꯥꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯗꯨꯅ ꯅꯆꯦꯗꯣ ꯆꯥꯏꯅꯥꯏꯕꯤ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯕꯅꯣ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯄꯤꯌꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯆꯦꯗꯣ ꯑꯩꯒ ꯊꯦꯡꯅꯔꯛꯏ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯦ ꯁꯀꯨꯟꯇꯂꯥ ꯌꯥꯝꯅ ꯉꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯕꯣ ꯅꯪꯒ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥ ꯃꯆꯦ ꯑꯝꯕꯥꯂꯤꯀꯥꯗ ꯌꯦꯡꯂꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯧꯔꯛꯏ ꯏꯆꯦ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯒ ꯃꯁꯥꯒꯤ ꯇꯪꯈꯥꯏ ꯑꯃꯇꯪ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯟꯇꯂꯥ ꯌꯥꯝꯅ ꯉꯛꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯤꯠꯀꯤ ꯄꯤ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ 이마기 말리까 이마는 우리마 이 짝이 삭다 마시모 막로 따이박로 Ambalikasu mamamu ujaba mikub aduda tapna Ima ngasi imana uriba aigi saktamse taibangi sangsarne Sakundala machagi manakta sangsinduna Machabu konge haina tawrambani adubu madi machabu sokpa ngamkhidi matam aduda piyana hairei Iba isi hausiti aikoigi irakta tintuna laiba yadre Mahakase asiba thawayurami ima Asamna Sakundala ningamdabagi mahina sakpa horai aduga masado leitabam khangdri matam aduda Ambalikana tamna hairei Ima nacha chatlagi ko Ima gi saktamase amuktang ujarabadi haiduna pafam asida lakibani ado hauzati Ima gi saktamase Nachana uba pangjari Nacha chatlagi ko ima Sakundala machabu chatkino haina khambo sugamda kaptuda leri Ambalika manaro pipiyada amu ansinduna Ichigi piya Ichi amu chatlagi ko Imagi nakta nangaina leiro Nangde laibak phabiri Mathang mapoktani ichil ina oina amuk hanapok minakisi ko Matam adudadi mama mapana mirai roidabi macha oina phangjaragi handaki mapoksidadi pokli haidinasu imagi minuksi su phangkhidre ipagi minuksi su phangkhidre kanaptaki minuksi phangkhidre isana isabu nuksi jabase asidatana Piyasu masibu yenglega kaptuna leirami Asumna Ambalika manaw amadi mama anibu amuktang misida yenglamlaga mafam adudagi tabla mamisamba hawrami Wikub kharagi matungda Ambalika mangkhiduna uba phangkhidri mafam adudagi aduga Piyasu masibu kawduna kaplaga lehori Asumna makhoi mari haibadi Jek Piya Lakshmi amadi Anand makhoi marigi imung manungsing adunasu makoibu sikri haina khanduna leiramba Masasing aduna amuk halakpa aduda makoisu yamna haraurami aduga matungdadi makoina masasingbu amuk hana thadawlaroi haina su khalami Zeksu mamagi baphamda wari pumba tamlami aduga Lakshmi amadi Anansu makoida thengnarakiba akiba thawdokya adugi maramda wari liduna khangalami matam aduda Zeki mama Sumatina Ibungo imadi kiyada pakhalurabano Nangda yung masida halaktaba adudadi Imagi wakalse kayadi henjina khaluraba Aduga ne Nachiga nabaiga so sida loina lairiba sini Makoisu nangna halaktaba aduda nungsa thiraduna ne lairiba ni ne Jacksu mama amade machi hoina wajabada uraga Ima sidagidi ay amuhana yung masidagi lamna chatlarui Imagi ne Nakta dam leiradawni adugi imana yamna pamjaba namong nupi amasu ikuidara pura adabani
Sumatinasꯨ harauna hairei. Phare phare naksu pothanaba tawjaruro. Ichane halakpasidine ima yamna nungairi. Mathangi numitni Anan Jack da call tawrei. Jack so satlauna paikhalai. Hey, sirubudagi halakpa khari leire. Anan sunok laga. Ai domta sirubudagi halakpanina ko. Nangdi yawdabanina. Jack na. Ai yawdi. Anana. Ado. Aidi piyado aikhoi ima hoida hairiga haiba chatla lerani. Nangdi kamdawba. Jack no aga. Aidi ne. Ngasi oini hekta chatlarodamni. Yam thuna lohongningi isasi. Ananga Jack ado phagitongna nokli. Aduga somdala piyado masenanda hanwai hinglingaida khanglamgadaba awabado khaluraga yamna nungaitana ungduna family. Aduga haizei. Ise matamduda aise isega puna leiminaramba thoklabadi mikop amadasu isibu thadoklam loidabani. Adamna tawringai serek aduda khangaudana ambalikado tholakduna mananupi piyabu tamna kaurei. Piya samasegi khonjala du tabada sat on thoraktuna yenglai aduga tabda changsinduna hairei. Ise ai isebu yam uningduna leirambani. Nang leiramlenda ten khrano. Aiga sida sum leirasi ise. Ambalikana. Piya madu yadi. Ise leiramlen yawnaba chatpa ngamdri. Baitarani turendo landuna. Hayeng imaga naga chatuna. Isegi yumaduda. Isegi kada taduna leiriba. Nasigi hakchang polang oiriba salu porang singdo. May umukta thabiyucho. Natrabadi iche se leiramlenda su tinba ngamlaroi. Aduga miramlenda su tinba ngamlaroi. Matam maduda piyana. Hoi ise. Imaga aiga hayemuk chatlugi. Madugi nungalakpada piyana mamada haiduna. Ambalikana hana leiramba yum aduda laami. Aduga yum adu ubada sakundaladi thamoidu kainoma itaw tawrami. Haukiba matam kayada mafam asida pikliba machanupi ambalikabu pamduna mapuroibagi manakta kene nongna lekhiba kayado mamita urakpagum tawrei. Aduga machanupa anibusu urakpagumna tawrei. Aduga miludasu pirang ihorei. Asamna makhongadu tabna thanglaga akoibadu koina yingduna leyi. Asamna yum adugi manungda amuk changlaktuna machanupina leiramba ningol ka adu tamna sanglei. Yum adu milai rudabagi amna sumotli. Aduga mirangsu yamna thangli. Sakundala machanupi piyagi makuttu samduna yum adugi manungda yauratli. Matam aduda sakundala machanupi ambalikagi sarupalang adu makutna pairaga puduna mapalomda thorakli. Matam aduda makhoigi matungda soro lauba mukhol ama taraami. Matamduda piyado kibai kaibai tawduna tunglomda satyinglei. Adubu kanasu leiramdi. Piya mamage makutu chena paisilaga. Ima tungda kanano malakpa male. Mafam ase keno mai tawi. Yumda thana halasi ima. Sakundala so masado kiba phawribani. Aduda mana pairiba maket ado piyada pirami. Aduga piya so maket ado loraga kheta omi. Aduga saru polang aduna samama tonda thamlaga akang basing kharagi mathakta haplaga mai chuba horak ami. Asana mikup kharagi matungda mai thabaso loiraduna makhoi mayumda hanbagi tawrakli. Matam aduda korong nong madol thakta ambalikana anghoba lechinga marok oiduna mami sami oina tawraga mangkhibadu mama machani na urami. Matam aduda sakundalana. Imagi bema ambalika leiramleda isadi ikna sikna layuko imagi bema. Asamna hairaga piya amadi sakundala aniedo mayumlumda halakli. Asamna ambalikagi thawaidusu leiramlenda ingna sikna laikhirami. Adugi matung anangi ahalamal sakundalagi mayumda laktuna piyabu mama oizagi haibagidamak haibala ami. Matam aduda piyagi mama mapanasu harau yaduna luhungbagi numit ado leplami. Aduga somdasu jeki machil surmalana Lakshmi hoida chattuna Lakshmi bu mapanupagi damak hairami.
Lakshmiꯒꯤ mama mapanaso haraw-haraw yaraktuna makhoi loina afaba numit thabal yenglaga luhongbagi matam lepkhre. Sakundalaso machanupi Ambalikagi kaina michak nangduna leiringai mikup aduda machanupi piyabu amu luhongkhrani khallubada mathwa yamna warjarami. Aduna matam pumnamakta ongduna ta leirami. Piyasu magi awabado khangladuna masu tumin kaplibani aduga amukso masibu maramrakta kauduna hairami. Ise ai luhongdori nangdi nanawaigi luhongba yaurariko. Asumna nongma hauki nini hauki Piyaga Anangasu hana luhonglami. Adugi matungda matam khra leiraga Lakshmi amadi Jekka amuk luhonglami. Ichamchamnaga hongba nate yamna chawna dumdang tawduna potlam charamna khujing oiduna niyam khangna pangthokpa luhongbagi thauram amasu oirami. Asana makhoi mari ado luhongba loiraduna nongma makhoi pulap koiba chatlami. Matam aduda makhoina thengnakiba awa nungaigi maramdasu wari watai kaya amasu sanaki. Aduga amuksta phagi tawrai. Numita khalubada tu chungi sibu sihodrise laibak pharabani. Piyana Ada aidi ahanbada kirabaso kona thangda kibaga loina mangkhri. Asana phagi tawnaduna makhoi mari ado yumlomda halai. Matang asida CHEKPAL nungi TENGTHAKHOL hariba wari asi loisinjari. Wari asibu tabiriba mayamna soikhelangkiba kiyama yaurak labaso wari asibu tabiriba mayamda pukchal chauna ngakpigani.